Kuki MLA sing Sakar Semba Yaudunaba BBEZ na warning Tokre, Meiteina National Highway to Chatpada Athingba Leite, Security Yawn Satkadabani, KZC, Soo Group leader sing Amusung Kuki Zo MLA sing na popular government Sembada Sagut Patarabadi Akan Action Logani, Kuki Zo sing oina legislature Laiba Union Territory Mong separate administration Pigani Habig Aiba Tazaba Pidri Pawada, government Sem the Saru Yaroi Dabani Haina, Village Volunteer East Zone Information and Publicity na, Kuki Soo leader sing Amusung MLA sing the Akan warning Tokre. Amaromda Kuki Zo sing taliba separate administration ke demand asig mari lenana Kuki Zo council ke chairman ojiba Helian Thanglet na phongdok kibada karigumba Kuki Zo ke MLA tara asina popular government semada saru yaba tarabadi achauba ungkhanaba ama thokani kangup ki irang thokiba lisingani kunga hundo gi matungda Kuki Zo miyamda emotional amasung sentiment ge oiba wafam ama hojik su leiribani Kuki gi leiriba MLA tara asigi manungda tarit BJP gi legislature singni adubo MLA tara asina Kuki Zo sing ge oiba separate administration pi ge dabani haina prime minister da Aiba Serol Thaduna Taksin Kiba Laikre. Mitei sing Impal Dimapur Lambi Pautuna Chatpada Kuki Zo sing Athingba Leite, Security Yawn Sakadabani Haina Fongdoki, Mahana Mathakta Haikibada, Manipur House Oidiba Piba Masida, popular government Amasemba Hibasi Apavo Oiroi, House Ladiba, President Rule Assist, Sahi Amaga Makhata Sangtaban Apavo Oigani, Union Government Gi Maikedi Manipur popular government Amathamnaba Honoriba Sida, Kuki Zo MLA sing Saru Yaba Hibasiam Aruba Pibam Amani, Kanki Irang Tokramatunda, Unkanariba, Kukiam Sung Maite and Marakta Pamdaba Todok Toktanaba Haiduna, Singamusung Tamaniki Marakta buffer zone Haina Kaidokuna Tamlibani, Maite Singna, Namna Kundaduna Laiba, Belly Yamusu Kuki Zo Singna, Namna Kundariba Chingi district sing the Hana Sunabamadi, Kingsagi Todokya Tokre. Meitei community oina National Highway to Impal Dimapur Lambida free movement lahen bahariba asi hill district ama oidiba kangpokpi phawraga chatkadoribani Nagaland amasung Asanga samnariba hariba lambi asi kangpokki irang thokraba matungdagi Meitei singna sathok chasin tawbada khudong sadaba kaya mayoknari masiga chap manana Kuki Zo miyamna su Impal airport yongna chatpa ngamde National Highway asi Kuki Zo natraga Meitei natraga Naga singgi property natte National Highway asi Kuki Zo singna thingbusu laite karigumba Meitei singna National Highway to Impal Dimapur lambi asida satke haiba tarabadi security ga lonena satkadabani Kuki Zo sing oina su Impal da chatpada wakal gi oina akiba lei masiga chap manana Meitei singna su kangpokpi phawraga chatpada wakal gi oiba akiba su leiribani Amaromda Manipur Pier Sakar Lakpadi security ki situation asi yamna fagatle karigumba popular government leirabadi hingsa gi thodok asi amuka hana tholakpa yai Jammu and Kashmir da chahi manga chupna PR thamkhibani hairi separate administration demand gi matang da haikibada center gi maikaidigi Kuki Zo sing gi oiba legislature leiba union territory gi demand si soidana pirakani haibagi thajaba lei Ministry of Home Affairs amasung Soo group sing gi marakta wari sanabasu hokre lonena land right amad ate issue sing gi matang da khanari Karigumba nakal anina sanariba wari asi makha sathaba tarabadi central government gi maikaidigi nongmadi makoi separate administration gi demand asi soidina yarakani irangna maram oiraga lanjenariba Kuki Zo sing makoi gi mayum singda hojik satpa ngamdri makoi ayamana makoi gi mayum sing adu Impal da leibani hojik phawbagi oina makoi sing adu aikoina halhanba tawdri government gi maikaidigi police station amasung security force pinaba appeal tawri hairaduna madu piba tarabadi makoi su yumda halangani haiki Hayeng Churchanpur ki rally da Suyau daba ki lalalop UK edena phone saruk yagadori Indigenous Tribal Leaders Forum na Kuki Zo community singna taleba separate administration with legislature amasung Kuki Zo singna Manipur da anuba popular government ama sembada saruk yaroi haiduna Hayeng Churchanpur district ta myangwi rally pangthokani haina tawriba asida Soo da leitaba United Kuki National Army na phone saruk yagani hariba asida lenga amadi Churchanpur district ki DC na tumina yengduna legadoribara haina toan maikaidigi wahang kaya hangarakli ITL na Kuki Zo council gi banner makhada ngarang thokiba warolamagi matung ina hayeng pangthokadoriba miyam rally adu Kuki Zo community ge miyam wakal tahanabi khongsat ama oina Kuki Zo community singna separate administration with legislature haiba demand ase thangnaba amade housing BJP center langna PR thamliba Manipur anoba popular government ama semnaba thorang toriba sida Kuki Zo gi MLA sing amadi miyam saruk yaroidabani haiba kholaw sing puduna chatkani hairi Amaromda Soo group ta yaudaba aina thingkraba lalhulu UK enena Thokpa Chirol amadasu organization asina ITL na lokotliba khongthang asi sagottuna Kuki Zo political framework ki makhada phongna thoraktuna rally isi saruk yagani haina phongdorli Amaromda state government amasung Churchanpur district administration na hojik Manipur rajniti ki charangnaba amadi law and order ki luraba tanpamasida community amada
खन्नबा हौबा मानबा खोंथांसिंग अमदि इंटरनेट सिक्योरिटी दा चाउना सिंगनदुना खुलाई पाइबा लालोलुप अमना फोंग रेली सत्कनि हाइरिबा असिदा करमना अयाबा पिगदौरिबनो मसिगी सु मथक्ता मणिपुर असि प्रेसिडेंट रूल थमदुना सेंट्रल गवर्नमेंट की मखादा लैरिबनि अदुगा चुरचानपुर हाइरिबा डिस्ट्रिक्ट असिसु आर्म फोर्सेस स्पेशल पावर की मखादा डिस्टर्ब एरिया स्टेटस दा लैरिबनि हाइरिबा डिस्ट्रिक्ट असि अफस्पा की मखादा सिक्योरिटी फोर्सिंग दा पीबा पावर सिंग अदुना लेबा असि की शक्ति पीआर अमसुंग अफस्पा की कानबा असि करिनो हाइबा वहंग असिनी KNFP na kihelamagi mayokta irangda ban sathari haukiba January 13 gi numidangda Kuki Soo group ki kangbusingna full uniform da aphaba makali khulai sing puduna irang naga village da laklaga khulasida laiba public property thugairamba amasung khulgi oiba polom kya mangan tahalamba amadi khulgi laiba memorial stone da Kukiland and stay away haina khunja singbu asawa ponba slogan kaya iram khiba thawdo adugi matangda hauzik irang naga khulda matam kaktaba bangi khongjang sathari masina maram oraga lambi asi phawraga Chusanpur tamna satkadaba gari kaya panduna lairi Kuki lahobasingna irang naga khul asi makoigi lamni mafam aduda lairiba naga sing satkro haina khulgi memorial stone da iduna thamlamba thawdo adu working committee liangbai naga council na akan mamong da condemn tawi su da lairiba KNF UPF ki keder singna su gi ground rule gi wangmada ka henba thong kya satharom khiba adugi mayokta justice phangan gadabani haina irang road ta khunja singna lambi thingduna ngarang khongjang changchil ngai manung ayuk pung 12 rom taba matamda KNF ki commander tiger kipjena telephone irang khul gi chairman da call tarok nomai kapkani amadi phul pumba mai thagani haina miyam gi punsida aki akhang piba yauna criminal gi oiba thong kya sathar khiba adu akan mamong da condemn tawi marmaduna thawdo aduda generally ba KNF ki commander tiger kipjen yauna do aduda generally ba KNF UPF ki cadre singi mathakta IPC UAPA amasung atai mari lainaba law singi makhada FIR tawgadabani hairiba case asi NIA da transfer tawduna akaknaba matonggi manungda investigation sathagadabani irang naga village ki khunja sing asoi angam thoktanaba mafam aduda center amasung state forcing deploy tawgani hairi zelerong singi pari puri ki loksinaba honarakpa sing yengduna lairoi haukiba tang 13 gi numidang da KNP gi kedar singna irang zelerong inpui naga village da laklaga khul ki pot sai kya mangan tahalamata natana khul pumba maina tomna thagani haina kian khangalambagi thok kya sathabagi thong ado zelerong united front akan mongna condemn tawi zelerong singi pari puri lam sing loksin naba honarakpa thodok sing tumina yengduna lairoi haina loop asigi information and publicity na thadorokpa cherola mana hairi cherola sina makata na hairi bana zelerong gi oiba pari puri ki lam sing khopchinaba honaba thong sing yauna criminal gi oiba thong sing sathaba amad illegal drug network ki thong sing satharakpada tumina khak yengduna lairoi loop asina zelerong myam gi punsi lan thum yauna ayan kaiba mong da lam khopchinaba honarakpa thong kudimak sapsana thengnagani hairi amaromda haukiba January 9 da khuthona kiba thawdo adugi matangda kotu da loop asida sirakliba maral sing adu yumpham yaude Kuki underground outfit singna village ki entry point yauna khulgi akoibada systemic naina bunker sajenduna sathariba thong kaya adubo kupsilaga civilian amo oina kotu na ohna honaribadu yumpham yaude hairi